I don't like to come near you. Gita, Jackson's manakta chungsilai. Aduga, magi bag-tagi red rose aduda napli. Sticker oina. I love you, Jackson haina thaduna. Jackson, red rose adu lawi. Aduga magi khongtuna. Lay mai na thadarega sur nei khai. Shinatra, nana pauni basi Gita. Gita mamitta piyang sindharaduna Rosie manakta machinsinki. Jackson thawasade. Gita na chakrabatungna Gitchandra Jackson gi nakta macam silai Gitchandra kari haramino Gita na Jackson angang ba red rose ama pishalak pai wanida aina adudagi khongpang suru Gitchandra na ngasi se 14 February Valentine Day je namu kawrabo Jackson source tanam tang hundoi Gitchandra na hayakpa Valentine Day, 14 February. Gita na pirakpa red rose. Jackson na hanjin khongop na nei khai pikraba. Red rose. Chetliba satri na hanjin nesen pikraba. Laina choina tarba angamba red rose. Jackson na amamam ta oina chithadina khomjillaga mahaki English GFC da hapchili. Gitchandra Jackson gi maum mata urega. Jackson mukha Gita gi wari maline Jackson ware ko Gita na pini ikai thibi mapo ngashigi nimitida pamjaba lerang oibina pamuba khoimugi mafamda pukning yawa phangbo nimini ko yaba yadaba aduna khoimu amuba magi tayaduna Gitchandra na saite di ibang lamlene I thought I Jackson Tamoida Farpa, a one night, Kapanopa, Fondolda, Saitiani. Nana Kanglo, comedian Charlie Chaplin man Bass Tanina, not Rogi. Gitchandra Aina Charlie Chaplin, Nana German Gila Diana. Hihi? Ha Jackson Yare, Kunopa, Sabine Higalaga no Kumaliko. Gitchandra Now, me had by a cough in the hina. A door of the condos have no. Jackson, of the carrier there when young slow. Gits in the Jackson, them colors campus that guitar, Rosina come out from me. I do over the lake day. Jackson, git. Them are skating than the light. Get in Manunda, Bobby, Rosie, Boya, guitar. Thariba kitchen ki table duda alu chop changang thakuna lermi Rosie boyai bobo langna noktana hanu kumatogum kigatuna lay Gita di mahausa ka manade asok langnamba mahakna thal takon ingna chikna wangang dana family Rosina kadari Gita walang kalang disina yimnagi tholakpadana happy mood Gita hinadana kaishtode Tanjadida Gitchandra Mama chak charte omleta ariba thadana haitharo paisagi wadi businessman thaniljawi macha action yawi mama dina machine ngang thorak pasina kuhire nangdi paisa di satbo ude puktat chidi bim sabana saukani maldana Gitchandra shinine ima pukbigi khudo mama Jackson wangang de thariba chair da famaga omle puthorpa ngai bobona Gita Jackson Gita luther mai thongdu Jackson gi mingta bada mamai no khatuna huran ingna Jackson ding Jackson su ing liba Gita gi meeting ya artha khangi Jackson no petawna Gita da michi di pakhong phongli Gita college salakpaga magi bedroom na changsili Magi school bag table lang sili. Seli go fijol hongdana, pamung de lam khalongna, nasigi thodokdo, amata chithadana ningsingli. Ahan lupun sigi nushi shayhawda, Jackson ki mawong, lenam yawtraba, lerang amagub, khongpak ni sindi kraba, ahi red rose. Chena fam khangdana, mang ki batarabra.
ꯍꯪꯂꯤ ꯋꯥꯍꯪꯁꯨ ꯏꯁꯥ ꯏꯗꯣꯝꯇꯃꯛ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯀꯔꯤꯒꯤ ꯖꯦꯛꯁꯟꯅ ꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯂꯤꯕ ꯃꯁꯤꯅ ꯀꯔꯝꯕ ꯖꯦꯛꯁꯟꯒꯤ ꯃꯤꯠꯌꯦꯡ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯀꯜꯄꯅꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯅ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤꯕ ꯃꯪꯂꯥꯟ ꯀꯌꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯖꯦꯛꯁꯟ ꯈꯪꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯛ ꯂꯝꯍꯦꯜꯂꯤꯕ ꯖꯦꯛꯁꯟ ꯑꯃꯗꯤ ꯀꯤꯆꯟꯗ꯭ꯔꯁꯨ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯥꯔꯠꯁꯇꯒꯤ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯖꯦꯛꯁꯟꯅ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯤꯈꯤꯗ꯭ꯔꯤ ꯅꯨꯡꯁꯤꯕ ꯀꯅꯥꯕꯨꯁꯨ ꯂꯩꯈꯤꯗ꯭ꯔꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯀꯔꯝꯅ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯂꯤꯕ ꯊꯥꯖꯗꯕ ꯀꯌꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯑꯩ ꯄꯨꯝꯅꯃꯛ ꯉꯛꯏ ꯖꯦꯛꯁꯟ ꯃꯥꯒꯤ ꯐꯃꯨꯡꯗ ꯒꯤꯇꯥꯅ ꯄꯤꯔꯛꯄ ꯔꯦꯗ ꯔꯣꯁ ꯂꯩꯅꯥ ꯆꯩꯊꯣꯛꯈ꯭ꯔꯕ JFC ꯏꯪꯂꯤꯁꯇ ꯌꯥꯎꯔꯤꯕ ꯄꯦꯟ ꯂꯚ ꯑꯦꯀ꯭ꯔꯣꯁ ꯗ ꯁꯣꯜ ꯗꯦꯖꯔꯠ ꯑꯩꯅ ꯋꯥꯔꯤꯗꯨꯁꯨ ꯄꯥꯔꯦ ꯅꯣꯡ ꯇꯥꯗ꯭ꯔꯕ ꯂꯩꯀꯪꯂꯥ ꯃꯨꯔꯤꯚꯨꯃꯤꯗ ꯐꯇꯤꯃꯥꯅ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯅꯣꯡ ꯇꯥꯈꯤꯕ ꯄ꯭ꯔꯖꯥꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯈꯤꯕ ꯒꯤꯇꯥꯒꯤ ꯋꯥꯈꯜꯗ ꯇꯞꯅ ꯇꯞꯅ ꯆꯤꯡꯁꯤꯜꯂꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯩꯅ ꯁꯥꯒꯠꯂꯤ ꯅꯤꯡꯊꯤꯔꯕ ꯆꯨꯖꯅꯅ ꯇꯥꯔꯤꯕ ꯔꯦꯗ ꯔꯣꯁ ꯑꯩꯅ ꯃꯄꯨꯡ ꯐꯥꯔꯕ ꯂꯩꯔꯥꯡ ꯑꯃꯒꯤ ꯃꯑꯣꯡꯗ ꯁꯥꯒꯠꯂꯤ ꯃꯁꯤꯅꯤ ꯄꯨꯟꯁꯤꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯄꯔꯥ ꯑꯃ ꯑꯩꯅ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ 14 ꯐꯦꯕ꯭ꯔꯨꯋꯥꯔꯤꯅꯤ ꯈꯪꯂꯨꯗꯦ ꯑꯩꯗꯤ ꯁꯨꯞꯅꯇꯒꯤ ꯒꯤꯇꯥꯒꯤ ꯊꯣꯏꯆꯠꯅꯔꯕ ꯃꯑꯣꯡꯗꯣ ꯊꯨꯗꯦꯛꯀꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯄꯥꯏꯔꯛꯂꯤꯕ ꯑꯃꯪꯕ ꯅꯣꯡꯖꯨꯅ ꯆꯨꯊꯔꯛꯄꯒꯨꯝ ꯒꯤꯇꯥꯒꯤ ꯅꯨꯡꯁꯤ ꯏꯌꯦꯛꯅ ꯊꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯔꯦꯗ ꯔꯣꯁ ꯅꯪꯅꯗꯤ ꯈꯪꯂꯦ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ ꯍꯌꯦꯡ ꯀꯣꯂꯦꯖꯇ ꯑꯩ ꯒꯤꯇꯥꯗ ꯑꯩꯒꯤ ꯁꯦꯡꯂꯕ ꯚꯦꯂꯦꯟꯇꯥꯏꯟ ꯅꯨꯃꯤꯠꯀꯤ ꯋꯥꯔꯤꯗꯣ ꯂꯤꯔꯒꯦ ꯃꯁꯤꯅ ꯒꯤꯇꯥꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯐꯨꯝꯕꯪꯅꯔꯕ ꯋꯥꯈꯜꯁꯦ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯅꯣꯡꯉꯥꯜꯂꯦ ꯒꯤꯇꯥ ꯁꯛꯑꯣꯡ ꯁꯛꯇꯝ ꯋꯥꯉꯥꯡ ꯑꯣꯜꯂꯝꯂꯦ ꯉꯁꯤꯗꯤ ꯖꯤꯟꯒꯤ ꯃꯍꯨꯠ ꯃꯩꯇꯩ ꯏꯃꯥ ꯏꯕꯦꯜꯅ ꯁꯥꯕ ꯌꯣꯡꯈꯪ ꯐꯤꯒꯤ ꯐꯅꯦꯛ ꯁꯨꯀꯦ ꯀꯦꯗꯨꯅ ꯐꯖꯕ ꯁꯛꯇꯝ ꯔꯣꯖꯤꯒ ꯒꯤꯇꯥꯒ ꯗꯥꯏꯌꯣꯗ ꯀꯣꯂꯦꯖ ꯀꯥꯔꯛꯂꯝꯃꯤ ꯖꯦꯛꯁꯟ ꯉꯁꯤꯗꯤ ꯃꯥꯒꯤ ꯕꯥꯏꯛ ꯊꯧꯔꯛꯇ꯭ꯔꯦ ꯃꯄꯥꯒꯤ ꯑꯦꯛꯇꯤꯚꯥ ꯄꯨꯗꯨꯅ ꯐꯣꯔꯃꯦꯜ ꯗ꯭ꯔꯦꯁꯇ ꯂꯥꯛꯂꯝꯃꯤ ꯑꯍꯣꯡꯕ ꯀꯌꯥꯅ ꯖꯦꯛꯁꯟ ꯑꯃꯗꯤ ꯒꯤꯇꯥꯒꯤ ꯃꯐꯝꯗ ꯇꯥꯔꯤ ꯒꯤꯆꯟꯗ꯭ꯔꯅ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯣꯡꯂꯝꯂꯤꯕ ꯁꯛꯇꯝꯁꯤ ꯀꯩꯅꯣ ꯖꯦꯛꯁꯟꯅ ꯀꯩꯗꯧꯔꯕꯒꯦ ꯒꯤꯆꯟꯗ꯭ꯔꯅ ꯀꯔꯤꯅꯣ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯃꯃꯥꯡꯒꯤ ꯗ꯭ꯔꯦꯁꯀ ꯒꯤꯇꯥꯅ ꯒꯦꯠ ꯑꯩꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡꯗꯣ ꯂꯣꯏꯅ ꯁꯨꯈ꯭ꯔꯕ ꯑꯗꯨꯗ ꯒꯤꯆꯟꯗ꯭ꯔꯅ ꯍꯣꯏ ꯏꯇꯥꯎ ꯑꯩꯁꯨ ꯈꯪꯉꯤꯀꯣ ꯖꯦꯛꯁꯟꯅ ꯈꯪꯉꯤ ꯅꯪꯗꯤ ꯈꯪꯖꯤꯟꯇꯤꯁꯅꯤꯅ ꯒꯤꯆꯟꯗ꯭ꯔꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯖꯦꯛꯁꯟ ꯑꯃꯗꯤ ꯒꯤꯆꯟꯗ꯭ꯔ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁ ꯌꯥꯎꯈꯤ ꯀ꯭ꯂꯥꯁ ꯍꯧꯔꯦ ꯖꯦꯛꯁꯟ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯨ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯔꯤ ꯉꯔꯥꯡꯗꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯅꯤ ꯅꯨꯄꯤꯒꯤꯗꯤ ꯄ꯭ꯔꯣꯄꯣꯁ ꯅꯨꯄꯥꯒꯤꯗꯤ ꯂꯩꯇꯖꯥꯠꯂꯥ ꯃꯇꯣꯝꯇ ꯈꯜꯂꯤ ꯏꯪ ꯇꯞꯂꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯎꯔꯤ ꯒꯤꯇꯥꯒꯤ ꯁꯛꯇꯝꯁꯨ ꯍꯣꯡꯂꯝꯂꯤ ꯒꯤꯇꯥꯒꯤ ꯐꯅꯦꯛ ꯁꯦꯠꯄꯗꯨ ꯎꯔꯒ ꯒꯤꯆꯟꯗ꯭ꯔꯅ ꯏꯇꯥ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯒꯤꯇꯥꯁꯦ ꯐꯅꯦꯛꯀ ꯁꯦꯠꯂꯦ ꯂꯦꯛꯆꯔ ꯇꯧꯔꯤꯕ ꯑꯣꯖꯥꯗꯨꯅ ꯒꯤꯆꯟꯗ꯭ꯔꯅ ꯅꯣꯛꯄꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯂꯦꯛꯆꯔ ꯁꯤꯟꯙꯤꯌꯥ Who is talking in the classroom? Student pumnamak Medium Sadiagi wadu tabada tumin lenaki. Sadiana. It's my first and last warning. Next time. I am Sadia. Gichendrana. Mashigi oza Sadia se. Kok lekhatone. Dikshan. Ayin thabiyong ko. Sadiana. Nasigi topic love without mercy. Let me explain something. Miyoi bahibasi a kind of animal. ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯖꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯂꯤ ꯉꯁꯤꯗꯤ
ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤ ꯂꯩꯔꯛꯇꯕꯗ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯁꯥ ꯑꯣꯜꯂꯛꯂꯤ ꯍꯥꯏꯕꯁꯤꯅꯤ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕ ꯀꯌꯥꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯉꯝꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯦ ꯑꯟꯗꯔꯁꯇꯦꯟ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯂꯩꯔꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯂꯚ ꯏꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯟ ꯌꯣꯔ ꯂꯥꯏꯐ ꯑꯣꯖꯥ ꯁꯥꯗ꯭ꯌꯥꯒꯤ ꯀ꯭ꯂꯥꯁꯇꯨ ꯁ꯭ꯇꯨꯗꯦꯟ ꯑꯌꯥꯝꯕꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ ꯀꯣꯂꯦꯖꯀꯤ ꯔꯤꯡꯒꯤꯡ ꯕꯦꯜ ꯄꯤꯔꯛꯏ ꯑꯣꯖꯥ ꯁꯥꯗ꯭ꯌꯥꯅ My beloved students, let us stop for today. ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯅ Thank you, ma'am. ꯑꯣꯖꯥ ꯁꯥꯗ꯭ꯌꯥꯁꯦ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛꯇꯤ ꯗꯣꯛꯇꯔꯦꯠ ꯐꯪꯂꯕꯅꯤ ꯀꯤꯁꯟ ꯈꯪꯆꯤꯟ ꯇꯤꯁꯅꯤꯅ ꯈꯪꯈ꯭ꯔꯕꯣꯅꯤ ꯅꯪꯗꯤ ꯑꯄꯤꯛꯄ ꯌꯣꯅꯥꯡ ꯐꯥꯎꯕ ꯖꯦꯟꯗꯔ ꯐꯥꯎꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯐꯥꯎꯕ ꯅꯠꯇ꯭ꯔꯣ ꯀꯤꯆꯦꯟꯗ꯭ꯔꯅ ꯍꯣꯏ ꯍꯦ ꯉꯥꯡꯕꯤꯌꯥ ꯑꯗꯣ ꯑꯣꯖꯥ ꯁꯥꯗ꯭ꯌꯥꯗ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯑꯩꯅꯗꯤ ꯉꯝꯂꯣꯏ ꯈꯜꯂꯤ ꯍꯤꯠꯂꯔ ꯁꯥꯍꯦꯕꯅ ꯑꯃꯨꯛꯇ ꯆꯦꯛꯁꯟꯅ ꯀꯔꯤꯅꯣ ꯍꯥꯏꯗꯣꯛꯁꯤꯉꯥꯏꯗꯅ ꯀꯤꯆꯦꯟꯗ꯭ꯔꯅ ꯅꯪꯁꯨ ꯒꯤꯇꯥꯒ ꯅꯨꯡꯁꯤꯅꯔꯛꯈ꯭ꯔꯅꯤ ꯑꯩꯒꯤꯁꯨ ꯑꯃ ꯊꯤꯍꯧꯕꯅ ꯆꯦꯛꯁꯟꯅ ꯍꯣꯏ ꯑꯗꯣ ꯑꯣꯖꯥ ꯁꯥꯗ꯭ꯌꯥꯅ ꯀꯔꯤ ꯄꯜꯂꯤꯕ ꯃꯦꯗꯥꯝꯅꯤꯀꯣ ꯍꯟꯖꯅꯨ ꯒꯤꯆꯦꯟꯗ꯭ꯔꯅ ꯑꯩꯁꯨ ꯃꯦꯗꯥꯝꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯥꯔꯁ ꯂꯞ ꯂꯦꯇꯔ ꯑꯃ ꯏꯍꯟꯒꯦ ꯒꯤꯆꯦꯟꯗ꯭ꯔꯅ ꯀꯅꯥꯗ ꯄꯤꯅꯕ ꯒꯤꯆꯦꯟꯗ꯭ꯔꯅ ꯀꯅꯥ ꯑꯣꯏꯅꯤ ꯄꯣꯔꯇꯦꯕꯜ ꯁꯥꯏꯖ ꯔꯣꯖꯤ ꯒꯤꯇꯥꯒꯤ ꯐ꯭ꯔꯦꯟꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯄꯨꯟꯕ ꯌꯥꯏꯗꯅ ꯖꯦꯛꯁꯟꯅ ꯆꯨꯝꯃꯤꯅꯤ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯂꯥꯏꯛ ꯑꯁꯤ ꯍꯥꯏꯗꯅ ꯈꯨꯕꯤ ꯎꯠꯂꯤ ꯀ꯭ꯂꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖꯇꯤ ꯊꯥꯔꯤ ꯒꯤꯆꯦꯟꯗ꯭ꯔ ꯔꯣꯖꯤ ꯗꯥꯏꯑꯣ ꯊꯧꯗꯣꯛꯇꯨꯅ ꯗꯦꯝ ꯀꯣꯂꯦꯖ ꯒꯦꯠꯇꯒꯤ ꯊꯣꯛꯂꯛꯂꯤ ꯀ꯭ꯂꯥꯁ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯕꯣꯕꯣ ꯕꯣꯌꯥꯏꯅ ꯒꯤꯇꯥ ꯑꯝꯇ ꯉꯥꯏꯈꯣ ꯒꯤꯇꯥꯅ ꯆꯠꯂꯒꯦ ꯕꯣꯕꯣ ꯒꯤꯇꯥꯒꯤ ꯗꯥꯏꯑꯣ ꯀꯤ ꯂꯧꯁꯤꯜꯂꯤ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯊꯦꯡꯅꯒ ꯍꯟꯕ ꯉꯁꯤꯅ ꯋꯥꯎ ꯐꯅꯦꯛꯀ ꯁꯦꯠꯂꯝꯃꯦ ꯒꯤꯇꯥꯅ ꯕꯣꯕꯣ ꯀꯤ ꯄꯤꯔꯛꯑꯣ ꯁꯦ ꯕꯣꯕꯣꯅ ꯄꯤꯒꯦꯕ ꯁꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯒꯤꯇꯥꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯕꯣꯕꯣ ꯀꯗꯔ ꯇꯧꯁꯤꯟꯅꯔꯛꯏ ꯏꯃꯥꯗꯣ ꯅꯥꯗꯨꯅ ꯂꯩꯔꯦ ꯄꯩꯁꯥꯒ ꯑꯝꯇ ꯂꯩꯇꯦ ꯂꯨꯄꯥ 1,000 ꯑꯝꯇ ꯍꯤꯗꯥꯛ ꯂꯩꯅꯕ ꯄꯨꯍꯧꯒꯦ ꯒꯤꯇꯥꯅ ꯑꯩꯉꯣꯟꯗꯗꯤ 1,000 ꯁꯨꯗ꯭ꯔꯦ 500 ꯂꯧꯍꯧꯔꯁꯦ ꯕꯣꯕꯣꯅ ꯍꯣꯏ ꯂꯨꯄꯥ 500 ꯂꯧꯁꯤꯜꯂꯤ ꯑꯁꯤꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯒꯤꯇꯥ ꯕꯣꯕꯣ ꯒꯤꯇꯥ ꯏꯆꯝ ꯆꯝꯅ BA ꯐꯥꯔꯁ ꯏꯌꯔꯗꯒꯤ 6th ꯁꯦꯃꯤꯁꯇꯔ ꯐꯥꯎꯕ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯇꯤꯟꯅꯔꯛꯈꯤꯕꯅꯤ ꯒꯤꯇꯥꯅ ꯀꯤ ꯄꯤꯔꯛꯑꯣ ꯆꯠꯂꯒꯦ ꯕꯣꯕꯣꯅ ꯗꯥꯏꯑꯣꯒꯤ ꯀꯤ ꯄꯤ ꯐꯖꯅ ꯊꯧꯀꯣ ꯖꯦꯛꯁꯟ ꯒꯤꯆꯦꯟꯗ꯭ꯔ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤ ꯕꯣꯕꯣ ꯕꯣꯌꯥꯏ ꯍꯥꯟꯅꯒꯤ ꯏꯆꯧꯒꯤ ꯗꯨꯀꯥꯟꯗ ꯆꯠꯂꯤ ꯕꯣꯕꯣꯅ ꯏꯆꯧ ꯁ꯭ꯇ꯭ꯔꯤꯞ ꯑꯅꯤꯗꯪ ꯏꯆꯧꯅ ꯁꯦ ꯑꯁꯨꯝꯅ SP ꯁ꯭ꯇ꯭ꯔꯤꯞꯇꯨ ꯂꯧꯔꯒ ꯃꯤꯅꯨꯊꯣꯡ ꯃꯈꯥꯗ ꯕꯣꯌꯥꯏ ꯕꯣꯕꯣ ꯐꯝꯗꯨꯅ ꯂꯩꯔꯤ ꯕꯣꯕꯣꯅ ꯉꯁꯤ ꯏꯕꯥꯅꯤꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯅꯥꯅꯅꯣ ꯕꯣꯌꯥꯏꯅ ꯒꯤꯇꯥꯅ ꯂꯥꯞꯅ ꯊꯝꯕꯁꯦ ꯐꯠꯇꯦ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯕ ꯒꯤꯇꯥ ꯑꯩꯈꯣꯏꯒꯤ ꯂꯛꯁꯃꯤ ꯏꯃꯣꯏꯅꯨ ꯅꯠꯇ꯭ꯔꯥ ꯕꯣꯌꯥꯏꯅ ꯒꯤꯇꯥ ꯃꯊꯧ ꯍꯧꯔꯛꯂꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯣꯂꯦꯖꯇꯤ ꯁꯨꯇꯤ ꯉꯁꯥꯏꯅ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯒꯤꯇꯥ ꯉꯁꯤ ꯑꯣꯖꯥ ꯁꯥꯗ꯭ꯌꯥꯒꯤ ꯀ꯭ꯂꯥꯁꯇ ꯌꯦꯡꯂꯛꯂꯤꯕ ꯖꯦꯛꯁꯟꯒꯤ ꯃꯤꯠꯌꯦꯡ ꯋꯥꯈꯜ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯏꯁꯩ ꯉꯪꯂꯝꯃꯤ ꯐꯥꯏꯅꯦꯜ ꯇꯥꯎ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯖꯤꯞ ꯀꯥꯔ ꯐꯨꯔꯥꯗꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯑꯁꯦꯡꯕꯃꯛ